Hello mayam, welcome back to my channel mayam. Adu handak se ginpa mayam da aham sajibu jawjabani. Adu mayam aina video click tawjaba loiraga mayam soina delete tawna mangdu khare adu recover kmaina porakani mayam do khangde. Aduna mayam video da upload tawba ngamjadre. Adu oragasu mayam aina photo chanjang thongba amadi aidi tan kha hoba mayam gi photo capture hori adu photo singdo mayam da share tawjarake mayam yinasi. Ado mayam yaragadi angoda haibiramu video do kumaina recover porakani angoda katang idea pibiramu mayam adudi mayam yeminasi photo singdo ase mathen singse mayam aina thongjabani mama khoi bani tana minaraga aduka mayam asisina moida gi tanni asina chahoudo takhairaga hoba tanni sina bora leire mayam aduga mathangisina asika ahenba jawi jubila duse mayam chini watpera khangde kaithokare adogi jubigi tanna masu jawre nasina hairuka ngobaga ina chabagi samjare isagi oina ado mayam asagari se padadana magi oina leijabani ado monda chadabagi mayam aingwanda pithoe aisi oina chinupagi gari ni ado ragasu mayam aidum pamamina aidum sirani marmarta asilai chara humse phajadra aina jumdai pujarakpani ado sajibu nimita adum thajalle mayam ado aigi channel se mayam sibiragadi like share amdi subscribe tawbiramo aduga soyangam jaw so mayam ngakpiyu bye bye mathang video da mung thangnarasi.